ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯔꯤꯑꯦꯛ ꯇꯧꯖꯒꯗꯕ ꯚꯤꯗꯤꯑꯣꯁꯦ ꯃꯅꯤꯄꯨꯔ ꯐꯅꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯟꯖꯔꯒꯦ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯏꯇꯨ ꯂꯣꯏꯅꯃꯛ ꯑꯣꯏꯅꯤꯡꯉꯦ ꯄꯨꯝꯅꯃꯛꯇ ꯇꯧ ꯂꯩꯔꯗꯤ ꯅꯪ ꯋꯥꯔꯣꯏꯗ꯭ꯔꯣ ꯈꯪꯅꯩꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅꯅꯦ ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯑꯗꯨꯗꯅꯦ ꯅꯪꯅꯅꯦ ꯚꯥꯏ ꯏꯁꯩ ꯁꯦꯡꯉꯨꯅꯦ ꯌꯥꯔꯛꯇ ꯋꯥꯅꯤꯗ ꯄ꯭ꯔꯄꯣꯁ ꯐꯖꯅ ꯇꯧꯕ ꯏꯁꯩ ꯁꯛꯑꯒ ꯐꯖꯔꯦ ꯇꯧꯕꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯔꯤꯜꯁ ꯅꯝꯅꯤꯡꯒꯣꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯏ ꯄꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯀꯤꯗꯣ Miriam. I get Miriam to Miriam. Nupa chembagi ninja technique nupi nupa phabagi sidi yam tin lai sidi myam ai dum hairage ko nupa chemba nupa koiba nupa ngahonba si myam se yam tin ai ba thabak ni abcd pa ba gumba ni momon minok amutang loksan bada nupa tu hanba ngama nangi mitrang do laina nupa phabai kai daga ta ꯑꯩꯅ ꯉꯁꯤ ꯂꯥꯛꯄꯗ ꯂꯝꯕꯤꯁꯦ ꯏꯃꯝ ꯃꯝꯃꯦꯅ ꯈꯜꯂꯤꯁꯤꯗꯤ ꯊꯥꯁꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯌꯦꯅꯦ ꯁꯦ ꯌꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯌꯥꯎꯔꯝꯃꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯌꯥꯝ ꯇꯜꯂꯦ ꯍꯥꯜꯂꯦ ꯅꯨꯄꯤꯈꯩꯗ ꯁꯤꯗꯤ ꯑꯁ ꯀꯩꯅꯣ ꯌꯥꯎꯕꯤꯔꯝꯃꯤꯁꯤꯕꯣ ꯉꯥꯏꯈꯣ ꯕꯦꯕꯤ ꯀꯤꯛ ꯍꯥꯟꯅ ꯀꯥꯎꯔꯝꯈꯣ ꯕꯦꯕꯤ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯗ ꯀꯤꯛ ꯍꯥꯟꯅ ꯀꯥꯎꯔꯝꯈꯣ 시기제 ꯀꯩ ꯍꯥꯏꯅꯣ ꯑꯣ ꯆꯦꯁ ꯅꯩꯔꯦ ꯅꯨꯄꯥꯗꯤ ꯁꯨꯡꯂꯥꯡꯒ ꯂꯥꯡꯗꯕꯅ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯗꯕꯗ ꯂꯦꯞꯄ ꯂꯩꯕꯅꯦ ꯌꯧꯅ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤꯅꯦꯕ ꯁꯨꯝꯒ ꯁꯥ ꯂꯦꯞꯄ ꯂꯩꯕꯅꯦ ꯕꯤꯠꯇꯣ ꯃꯁꯛ ꯈꯪꯗꯕ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯉꯛꯑꯃꯤ Like cái vụ vô, nó tập đi quay lao là có mi tập phun để đi nào. Angang cái sumai tàu lên cái hura mà la con ta co. Lấy cái phụ được á. ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃ ꯍꯥꯏꯌꯨ ꯑꯟꯁꯔ ꯄꯤꯌꯨ ꯍꯥꯏꯌꯨ ꯁꯤ ꯋꯥ ꯉꯥꯛꯇꯪ ꯑꯦꯛꯖꯥꯝ ꯆꯠꯂꯒ ꯁꯤꯟꯕ ꯐꯪꯗꯕ ꯑꯁꯦꯡꯕꯁꯦ ꯑꯦꯛꯖꯥꯝ ꯆꯠꯂ ꯁꯤꯟꯕ ꯐꯪꯗꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯨ come to the point wow Adu hai bây giờ bùa lo. Nâng là tôi được khởi xoay đi. Này với lấy gì thế? Nhiều hay quá ta nó khăm như nâng gì là quay mà cha nên đừng khăm như bậc cảnh. cái cầm đôi qua đúng không cơ nếu hai là gì bộ hơi đấm của lúc xa như này ấy 나는 자기랑 분위기만 열이 게임 ꯌꯥꯝꯅ ꯆꯥꯟꯅꯅ ꯁꯦꯝꯕ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯁ 셔와 숨차 왜 셔를 아유 아유 유 좀 닦으세요. 더 필요봐. ꯌꯥꯝ ꯆꯥꯟꯅꯅ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯞꯆꯟꯕ ꯋꯥꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯣ Speed Breaker Ultra Pro Max oh 시금바 빠링빠링 탐바 돌로 삐르 탐바 야이고 가나 가이깐 간 타오리지 모스 누파 마사징니 시마카 탐기보다 아이 인장 나피도 쉿키니 아이디어네 아이 아 제로 가나 뭐 와야 세 아세면서 음악에 음악에 나딘네 터보네. cái nó gì trời đó nó đến lấy thằng ốm đây này á bao giờ này quá đi ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯩ ꯍꯥꯏꯁꯤ ꯇꯧꯕ ꯅꯣꯏꯒꯤ ꯂꯚ ꯂꯥꯏꯐꯇꯅꯦ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪꯅ ꯄꯥꯝꯕ ꯅꯠꯇꯕ
ꯅꯪꯕꯨ ꯄꯥꯝꯃꯛꯄ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯌꯣ ꯑꯗꯨ ꯅꯠꯇꯗꯤꯅꯦ ꯂꯧꯔꯨꯅꯨ ꯂꯨꯍꯣꯡꯗꯁꯨ ꯌꯥꯏ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯔꯗꯤ ꯅꯨꯄꯤꯈꯩꯁꯦ ꯂꯣꯏ ꯂꯤꯔꯦ ꯂꯩꯔꯅꯤ ꯑꯣꯏ ꯊꯃꯣꯏꯁꯦ ꯅꯪꯅ ꯊꯨꯒꯥꯏꯕꯅꯤꯅ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯌꯨ ꯊꯛꯅꯕ ꯃꯤꯝꯁ ꯈꯨꯄꯥꯁꯦ ꯅꯩꯕꯅꯦ ꯁꯥꯒ ꯇꯧꯔꯒ ꯄꯥꯕꯅꯦ ꯑꯣꯏ ꯀꯧꯔꯒꯦ ꯍꯪꯉꯦꯅꯦ 인바이테이션 은 삐람게 따오네요, 봐. 스와이드디 스와이드네요. 스와이드디 스와이드네요. 시장이 강그라 봐. 농시비 I love you 하이보이 말. ꯑꯁꯦꯡꯕꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯇꯧꯔꯗꯤ ꯆꯩ ꯆꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ini janji amal rencana mah free dah bob 굿나잇 hꯧꯖꯤꯛꯀꯤꯗꯣ ꯍꯤꯟꯖꯥꯡꯁꯤ ꯌꯥꯝ ꯃꯜꯂꯤ ꯇꯟꯅ ꯍꯥꯞꯄꯣ ꯍꯥꯏꯁꯤꯅꯦ 헤이 내 색도 민기는 얘기네 헤이 핫만들어 진짜 오마이갓 깜짝이야 민재니가 핫국가이도 네 수많은 강봉으로 찍었다 ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯔꯒ ꯑꯣꯜ ꯑꯣꯞꯁꯟꯗ ꯅꯝꯕꯤꯔꯝꯃꯨ ꯕꯥꯏ